Hello Manipur Singh bu ahan bamakta da taram nokchari ngasi si rai numit oibana ekhoi live phone in program Hello Manipur Hakshelgi lokhachari ba hiram thamjari basi Inkhatlakpa Nupimachasingda Thengnaba Hakshelgi Khudongchadabasing health issues sigi matang dani duga hiram sigi matang da studio da lengchin biduna ngasi miyam gi wakhang paukum pibinabagi damakta lengchin bidibasi Department of Obstetrics and Gynaecology RIMS da Assistant Professor in Thaupu Biribi Dr. Khumanthem Pratima Devi. Dr. Nachilabamatam Kaitopidun Lingbirk Pussy and Nuaze Taram Nokchari Tagachari Dr. Nasigi Thoromasida Adomadumgi Kangbining Bow up from Singh Hangbirak Yagani telephone number Sia Muktang Ningsing Jage no Tokshin View Hariban number Sida dial Tobirak Laka Linkshin Biriba Doctor to get the Haktang and Hangbi Yagani 93623-27078 Amuktang Ningsing Jage 93623-27078 Hariban number Sida dial to Virak Laga Doctor Dagi Kangbining Bob from Singh Hangbi Bayagani Doctor Koinangasi Kanajagadoriba Sigi Wahog Dok Chabo Oina Ekoigi Tongan ba Sahi Matang that Tongan health issues me amalai Chahi Angang Yaman no ringay Dagi Karapunkak Chorokpa the Inkhatlakpa Matot Karakpa Dagi Amuk Angang Chelakpa Dagi Amuk Chahi Nipu Yanki Tongan issues me am lakpani Dun Hujiki Nasigi Ekoina Kanajagadoriba Chahi Matang se adolescent youth adaga teen ga hariba masigi chahi matang kanagadori si kari no the swai de kari Hakshelgi oiba Khudongchadabasing Thengnaba ge takbiyo ahan bamaktada aina haijaningi adolescents hairagadi akoina sahi si angang childhood angang dagi Hendora abasahi aduga ahan oina mapungdi phadriba adulthood chu oidriba maraki chahi matang dugi face adubu akoina adolescence hai ko adolescent hairagana person dubu anga mi dubu masak dubu haibadi samlapna hairabada chahi 10 dagina 18 sigi chahi se sibu akoina adolescent gi chahi age ne haina mayamna khangnagadabani masigi chahi se WHO amadi United Nations nasu masigi si chahi se akakpa limit age se pigrabani masigi chahi si akoina youth hairagana ngasa haiba wahayama youth haigibado youth hairagana chahi 10 dagina 13 haidi naha oriba doctor aduga mapung pura haidi ahan pura mature thinking dingamdriba masigi chahi sibo koina youth haina hainai hariba sigi matam sida yamna angang oirambadagi na magi physically psychologically ko hongakpanina magi wakhan phadabangam daba adagi masamau chawkhalakpa changes mayam ama lakpa aduna sigi matam sida health issues mayam ama lei larik laisu tambagi problem du natabada aduga panjau hairagadi aina pallu hairagadi harisi ko social akoina health haiba matam sida chumnagi masa phabadu khatang nate haujikti health haiba matamda pura magi brain psychological magi brain tu da normal oibasi su sangi masi chahi matang sida yamna magi hormone change lakpanina doctor Nupi angang oirambadagi magi matam sida hormone magi estrogen progesterone hariba hakchang da thokpa hormone se hengalaktana magi se akoina breast sagalai ko samda haitare mai da tu haugalakpa adagi segak da tu haugalakpa haibana chingba adagi thagi ila amdabadagi angang oirambadagi thagi ilakpa haibana chingba changes mayam ama lakpanina angang sina psychologically turmoil oil phadaba ngamde maje kari oirabano ai body simu normal oribra oidabra kari tawbano haibado masana angang sina khanba hawra imasigi chahi sida aduna mama mapa oriba haidi mai family da leidiba mayam nasu khandhabiba mayam changi hanuna I watpa dagi noiba hello phone tawjabe hagsi khangbuk sorwang mapado wandagi laisam hemanta hoi hemanta takpiyo ngasigi thambiriba topic sida ngasigi thambiriba sida yamna inkhalaiba Nupimachasingda Thengnaba sida koigi Singh Thengnaba problem gradang hai matamda doctor ekhoi Inkhatlakpa sida mai da karingba magi fori da thopo rabisu karingba het mat ngai ta ba ma het sinam he ube he phangchaba singba si ekuna kari section thorang doga daga do angang sing da yam ngai je da ba makoi su mind depression to da na bakari
ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯔꯒꯗꯤ ꯃꯁꯤ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕ꯭ꯔꯥ ꯁꯤꯃꯇꯪ ꯈꯪꯖꯅꯤꯡꯕ ꯐꯅꯤ ꯗꯣꯛꯇꯔꯗꯒꯤ ꯇꯥꯕꯤꯁꯤ ꯍꯣꯡꯉꯛꯏꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛꯀꯤ ꯊꯦꯡꯅꯕ ꯁ꯭ꯀꯤꯟꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯏꯊꯣꯡ ꯑꯁꯤꯃꯛꯇꯕꯨ ꯌꯥꯝꯅ ꯃꯤꯑꯣꯏꯕꯒꯤꯗꯤ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯃꯍꯤꯡ ꯀꯥꯔꯛꯄꯅꯤ ꯈꯪꯗꯦ ꯎꯔꯤꯡ ꯊꯨꯡꯉꯛꯄꯅꯤ ꯈꯪꯗꯦ ꯃꯥꯅ ꯌꯥꯝꯅ ꯁꯛꯐꯝꯗ ꯃꯁꯤ ꯂꯨꯅ ꯅꯥꯟꯅ ꯂꯩꯖꯅꯤꯡꯕꯗꯨꯗ ꯑꯀꯥꯏꯕ ꯂꯥꯛꯄꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯒꯗꯒꯦ ꯇꯥꯛꯄꯤꯌꯨ ꯉꯁꯥꯏ ꯑꯩꯅ ꯄꯟꯈ꯭ꯔꯦ ꯀꯣ ꯐꯤꯖꯤꯀꯦꯜ ꯆꯦꯟꯖꯦꯁ ꯁꯤꯁꯨ ꯃꯈꯜ ꯑꯃꯅꯤ ꯐꯤꯖꯤꯀꯦल ꯆꯦꯟꯖꯇꯨꯗ ꯁ꯭ꯀꯤꯟꯗ ꯆꯦꯟꯖ ꯇꯧꯔꯛꯄ ꯃꯈꯜ ꯑꯃꯅꯤ ꯍꯧꯖꯤꯛ ꯍꯣꯔꯃꯣꯟꯁꯤꯡꯗꯨ ꯍꯦꯟꯒꯠꯂꯛꯄꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯑꯌꯥꯝꯕ ꯑꯉꯥꯡ ꯏꯟꯈꯠꯂꯛꯏꯕꯁꯤꯡꯗ ꯄꯤꯝꯄꯜꯁ ꯌꯥꯝꯅ ꯊꯣꯛꯀꯜꯂꯤ ꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯀꯣ ꯒꯤ ꯊꯥꯎ ꯌꯥꯝ ꯆꯥꯕ ꯌꯥꯝꯅ ꯑꯣꯏꯂꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯗꯥꯏꯠꯇꯨ ꯆꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯤꯁꯤꯡꯁꯤꯅ ꯖꯪ ꯐꯨꯗ ꯌꯥꯝꯅ ꯆꯥꯕ ꯍꯦꯜꯂꯦ ꯁꯤ ꯆꯥꯕ ꯍꯦꯜꯂꯒꯁꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯥꯏꯗ ꯃꯍꯤꯡ ꯀꯥꯕ ꯈꯣꯠꯄ ꯁꯤꯁꯨ ꯂꯩ ꯀꯣ ꯃꯁꯥꯒꯤ ꯁ꯭ꯀꯤꯟ ꯈꯔ ꯐꯕ ꯖꯦꯅꯦꯇꯤꯛ ꯈꯔꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯀꯣ ꯀꯩꯝꯇ ꯆꯥꯔꯒꯁꯨ ꯀꯩꯝ ꯇꯧꯗꯕꯁꯨ ꯂꯩ ꯃꯃꯥꯏ ꯁꯤꯠ ꯅꯥꯟꯕꯁꯨ ꯈꯔ ꯃꯤ ꯃꯁꯥꯅ ꯃꯥꯒꯤ ꯍꯣꯔꯃोनꯦल दुदा इम्बैलेंस लाकपदुननी हारिबा पोटसिंगसी हौजिकी हॉर्मोनगी इम्बैलेंसदुना मागी हौजिकी स्किन मैनिफेस्ट तौरइनी डॉक्टर अदुमाइना तौरगदी यामना तौरग ममाई ममित ता फजना सेंगना ताथोकपा नाना थंबा क्रीम पक्तै तैसलगसु हेली पिंपल थौबसे अदुगा याम हेलगदी तानारगा फजना स्किन गे अदुगी मोलोम लई गुली लई अदु चाबा दरकार ओइगनी याम का हेना तौरगदी अमा खक्तंग खक कैगुम्बा मतमदा साइकिल लामदाइदा खितंग अमखक चोंखलकपा यावी मी नुपी मचा अमखक्तंग दा अदुगा दुम फगिबा यावी अदुदी ओके यामना का हेना ममाइदा हेक्ता मरुम थोंगै यामना पिंपल नारगदी येंथोकपीबा दरकार लई होय हेलो ताजरे मिंग लेफम हाइबियो वहंग हंबियो गुड मॉर्निंग सर गुड मॉर्निंग डॉक्टर ताबी हा ममक्तदा लेंसन बिरिबा डॉक्टर बो काय खमना बोचेरे ताबियो खानारिबा कोई टॉपिक सिका मारी लेना अना हंजिनिंग वांगसी डॉक्टर अंगांगसी अंगांग चाही तारा निथोय ताउंदोय मुहारबा ताउंदोय मुहारबा सेस्ता मासी अयाबा मतमदा मासी करिगमकांदा स्कूल चलुरगसु अदगी स्कूल चत्रिंगैदसु मासी चाउ ताउ हाइबसी कया यादबा हाइरगसु चनिंगे हाइबदुगा बगी अतै मतमदना इसासी तंतली चोकता चोकथै हाइबना चिंगबसु उम्बब सिंसे खा तोइना थेंगरे अदो हाइरबा सिंसी सके अगांगती मचासिंगदा मोजे करी सिंतो मोइदोइनो असिगी मतंगदा खरितंग मिन्ना कोंगोइनबा ताकपिरम डॉक्टर फनी यामना चाउ थकपदा चांगनाइदबा चाउ चानिंगदबा अदुगा चोकथबसि मसु हाइबिरे ताकपियो डॉक्टर हाइबा अंगांगदा चोकथबा हाइबसिसु चाबा थकपा फजना हाइदि डाइट तो बैलेंस डाइट ओइतबा चारगसु अखोइगी माइ न्यूट्रिशंस ओइदबा बैलेंस डाइट ओइद्रगसु वन फैक्टर नि मसादा ई वालकपा याय अंगांगदुदा ई वालगदी यामना कॉमन इंडिया गी ओइनसु यामना कॉमन ओइ नुपी मसा अमदी एनी एडोलेशंस ता ई वाटपगी चांग हाइबसि यामना लाइना मखन अमनी ई वालग एनीमिया हाइरिसि ई वालगसु अंगांग से इतन तनगनी मागी थबक कंसेंट्रेट तौबा ngamo एजुकेशन दा ओइरे अमदा ओइरे अदगी अमना हौजिकी वर्ल्ड सिदा अंगांग सुंगाइरे अहन सुंगाइरे अखोइना इसादा टाइम पीरगा एक्सरसाइज तौबसे अखोइना वॉकिंग ओइरे एनी एक्सरसाइज फॉर्म दा तौबसी अखोइना इवन इकुइ कुइद्रिङैना अंगांग स्कूल अमनी दा चलुबा मतमदा मखुत थांगलो एक्सरसाइज तौबदा हाइबति क्लास अहु मरीदा अमत्ता थांगलक्ते हाबा एक्सरसाइज हाबदि होल टाइम से मोइजे मोबाइल स्मार्टफोन इंटरनेट खरा तौरगा लारी खरा पारगा स्कूल चलगा दुम लोइरे दुना अंगांग सिसु अफबा साइन नते एक्सरसाइज हाइबसी सिसु मिनट 10 तंग याम कुइना तौ हाइबा नते 10-15 मिनट्स तंग ओइरगसु अंगांग दु तौहनबा नत्रगसु अहंगांग नत अखोइना ngasi वारी सानरिम निति एडोलेशंस की को मोइसिंग द लोइना मक नुति gi खरग्रा तौहनबसी यामना मथौ ताइ दुगा न्यूट्रिशियस डाइट सिसु होय हौजिकी डॉक्टर ना हाइबिरिबसी हक्चांग लेंग और पर साजेन तौबसिमगा अदगी मची ओइबा चिंजा खितंग चारगा हौजिकी हाइरिबा सिंगसी फगलकप्राइना येंगसी चाउ थौ यादबगी चोकथबगी सी एनीमिया ओइरंबे ई वाटबगी सी ओइरंबे न डॉक्टर नसु चिंगनबा लेबनिना मथंगी फोन कॉल अमतग मुग लोखचगे हेलो ताकपियो गुड मॉर्निंग सर गुड मॉर्निंग ताकपियो सर बिश्वजीत मरांग में लेकाई देंगे होय बिश्वजीत ताकपियो सर आइना स्पार्टिंग खंगजनी बसे कोई
angang si traum de mukti sure cha adu masi mane sanaru banung do arum gum khangde ikum khangde sanaru ba sang pasin ko gi khujeng gum ba ma khong gum si chi pa khot ba na apni na na haibi ba masi koi karam ko so duino masi gi treatment si matang da khitang doctor na haibi mo du ga amana sahi traum de mathak ko gi ai taraga mai mga tarok sai si dani mo al matam maya madam ko ngawi lai yeng ro su pa ro su mani haibi ba masi matang si dai khoina tawba ya ba angang singda section tharang khara su doctor na haibi ram pani masida panjage ahan bagi angang chahi tara humdoi hairido ko akoina masi early phase of the adolescence ni ten deina adolescence si so mo akoina chahi ahum phase ahum thongna khaidok pa yai first phase hairagadi tara den tara humdoi tara mari deina tara tare tara tet ki matung deina trampan pho sina third phase ko adolescence sida aham bagi sida my body changes mayam ma lakani growth spurt wangkhalai aduna chaba chinja akoina hana sarami badudagi henna masigi chahi sida yamna darkar oi ko aduduna angang henna sanai khotnai hairagadi afaba thabakni sanaragadi magi diet tu henna growth tugi henna darkar leiba tu natana sanabadugi henna su amu henna changani aduna ayama matamda angang singda growth leibani na calcium deficiency oiba ya vitamins makhan deficiency oigali ayamba bi haujikan vitamin D deficiency oibadagi tawba yawi any vitamin B complex deficiency sing naragasu hauji harisi aduga over exertion tawragasu tawba yai ko adumain tawragasu magi didat chikpana ba tawba ayamba oigali hoi adagi ani suba phase ta hojik chahi 15 hoi angang ji na lairi kuina sangna paruraga khoigi makok ngaubagumba mangonda masada chokthaba kanoma phawbagi se masi bisorjik na su hujik takpire ahan bagi si ani suba chahi 15 gi mana hujik pangre hoi adudana mamit yengbada makok ngawi haye hujik makok ngawi haibase ayamba mit chokalli si gi angang chahi sida ko akoina yengthuk te akoina ideally di tha taru khudingi inkhalai ba angang sing sida mit kumba kai gumba si ju yengo haye ayamba mit chokpa gi makhan leigre doctor adumba singdo yengthoktragasu lairik to yengba matamda makok ngawe adu ai wakanda mitchu yengthokpi hanen aduga phone call atai ngai boina hujiki doctor hujiki chahi matang Inkhatlakpa Nupimachasing sida thengnari sing si hakchangi sawong chada da ahongba lakpa sida natana pukning wakhalgi swai sida yamna maru oiba keno kharasu akoina thengnaba masada di haidoktaba adu khudamoin hairabada akoina thengnajabada ahal oirakanda pukning wakhalgi anaba laising se masi Inkhatlakpa matam sida chahi 13-15 swai sidagi haurakpado khanghaudabadagi maduna ahal oirakanda manifest torokpani uthorokpani aduna swaigi chahi ngalingai 13-15 swai sida angang du thengnagrabani pukning wakhalgi langtaknaba nungaitaba depression ga haibase masi swaidagi hograbani haidana he takbi aduna health issues sigi matang da moida thengnari basing che sigi matang da su doctor ni kitang takbiu Inkhatlakpa matam sida moida thengnari ba haidi ngasai gi hormone change torokpadu da hormone ayama ma thadorokpaduna mangonda physical change tu khaktana tana hakchangi sawong sada da owongba chawkhalakpaduna tanatana pukning wakhalgi su achowba ahongba ma lai haibasigi matang da doctor ni takbiu hari basigi adolescence haiba chahi se sigi matang da huji hari se magi physical change na natana mental changes amna lakpani na pukning wangkhan sigi chahi si opposite sex hai tare nupa oirgana nupi da attraction lakani nupi oirgana nupa da si automatically magi hormonal changes tu nani aduna akoina ahan oibasing na su angang sing du gyan ta na khangbiba masangi phajana counseling tawba masangi haidi magi pukning do phadana ba haidana ikui dringai da angang amana smai hangakhi engonda ko haidi just panba yai ko magi wakhanda haidi opposite sex tang adum khalaga lari pabani hairaga su mai wakhan sida wakhan je phadaba ngamdaba adumaina adum khalaga lei hai ko aduna akoina hairi do chaba aduna phajana wari sanabiba machangi khala agasu ma hagolaga exercise tawbani khangde kaino magi change of the position place ko adoragadi mai wakhando
change laknabagi ko khalakanu haibadi yaro akoina kariguma matamda wakhanje phadaba ngamdi phadaba ngamdraga su khala agadi ma hagotlaga kainoma atopa ma chabani khangde wari sanabani khangde ahan singna su kitang gyan tana aduma mayamdo tawra agadi kari tawni haiba ahan singna su counseling tawba masangi akoina angang singse he uraga larik pau khaktang haibasi su aran bani akoina kitang gyan tabi ba machangi magi hormonal changes tu phadana bagi damakta aduna ngasai akoina pangriba exercise haibado adusu akoigi nupi masa khudi makna khagra hojik anobada diet ningsi su phajana chade ayamba junk food loina ma hanguradi wai chaning bra hairadi loina makna wai chaning hai chak chaw kangsoi chaw hairuragadi chaning di hairakani ayamba 100% almost aduna diet chi su yamna maru oi aduda natana lifestyle changes hoji hairi do exercise tawba adagi akoina physical activity yam tawhanba adagi mobile yeng basi su darkar oi ko hojiti internet haibasi internet ki yuk lawre si su darkar oi oiraga su mobile lo sagona raga tuminna baduti aranba oi hoi hello line hello good morning sir hoi good morning takpio ming leifam wahang hangbiro lai taw jare ije sunita khra ngom de ne sa hoi sunita hangbiro wahang hangbiro aw sa lai na khangje ni je ko gi khaleng li ban pa ma ta ma di no pi ma ta sing je ko gi larik se ko gi pa ra ga chu ka da gi di sang ga la gi di zum pa ne ko gi tari hai ga da no khang de ko gi larik si da ko gi wa khan je sang da ba ma ko gi adagi haraga ju khanga ju he kawan ba sumbagi ama ju oina dum tawba masi koi mama mapa oi ba singjing da icha jingje karamba tinja pijaraga ujing na oringai matam tida koi blend phana ba ida guli laibra matim ta ga tapira mo aduga mana koi khala kogi je oina kogi ujing gumba aduga haying mati ha ga dang de sumba ju dum khala kogi oina sum mai mi tida dum dakse dum thok ti laiba singtanga takpiram diam nungai ni ta hoi phani doctor ri ta bisi ngasai uringi duti ngasai pangre mamang dasu aduna hanjal roi ko adum diet nu si loina ma ga khoi vegetables any chaba matam da vegetable diet haibasi yamna darkar oi ko mana masing chabi ba haibase mana masing adagi fruits chaba tare sangom anova leiragadi thakbi tare aduda calcium yam yawi akoina meat nung charagadi kaisu kaide adubu always include ka pukham amada meat chare hairagadi tangkhai amadi magi vegetables tu yamna darkar oe pa plate tu gi 1/3 haigadra half almost adu my vegetables tu include tawbi ba any chaba matamda do kanamta na pamgande another way na salad chisu aphaba makhana mani ko machu yauhan tare ama kaktang na taba haibati angang ba asang ba yauragadi vitamin sing du loina nutritious oi machu aduga sima charaga hekta vitamin hekta yamna continuously lifelong chaw haibadi nate karingma matamda mana hoji haidi makhan mathen loina diet to phajana su charaba sangom thaaba adagi ek nung charaba or meat charen khalo chadre haragadi vegetarian oiragadi paneer nung atopa vegetables dal nung chaba tare ko haidi nutritious diet che mana matam chan adum timely ngasi chaning dre chara hele adum badu di phatte chakhau da su sokali skin da so chakhau naragadi mu skin da su mu manifest tawi doctor chaba phajana chaba tare ngasai lifestyle haidi exercise no tawbi ona hai gre ko aduga page na khalaka na magi pungning du su phadabi ba ma changi angang du na su ai nang page hairaga dum larik tu da changaga makok tu di atopa da changaga di kaisu phaba su ngamoi aduga hoi mi gi khitang IQ haiba ma su lei ko aina icha phahningi ne na 100 phangda yaroi na haiba su yaroi ko pajaraga su honaraga su angang do dum 80 phangba yawi magi but that is good akoina angang do da session bi gada ba su nati doctor adum ba su dum lei aduga doctor linga ingeida hello good morning sir good morning takpio sir kurai de bimola takpio bimola sir ke gum tang khangjen da ang isa sing kui chahi tramanga ta tu hai ngang sing hai karen pamka nupincha leiba moi je koina mama pa moi no kana ngang bo gum besi da
negative oina khanba aduga mamana bagumba atopa mina ngangati phane khanba akuna ngangbaje magi phane phane na khandaba sauganba de tallagana khagi kokti e gumba haijenba man checking hai karene chingba fever sambasi am thopa sumse khai mama pa do khana kmaina handle tawda ji hai na tang da tang extra te khangjaninga hoi funny akoina angang duna ayamba sigi sahi se peer pressure haina english ta kawi ko hari ba sahi sida mamanabuna hairagadi loina chumme moina hairagana taning loina taning ba moigi sigi sahi se hormonal ngasai imbalance oibaduna moigi same age sina hairagadi loin chumme na laweba ini ahan imungi na hairagadi lale na lawi negative thinking ko ado peer pressure sida su makhan ahum sui ko positive negative amadi neutral hai positive hairagana mamanaba aphaba laibak faragadi mamanaba aphaba thingnaragadi e itaw ai larik paminnasi haina paminnaba adudi positive kaure khara amana negative hairagadi e itaw nang si churup si yengo thao test taw hai mamanaba chasalu khaini se chasalu test taw hairani mamanabana haiba matam sida sigi chahi sida adolescent haiba chahi sida mamanabana haiba matam da moise no haiba sungam ngamde haiba aduna akoina icha singda pingai dagi hauna takpi batare hekta sadan haiba su yade no haiba sisu tambi ba darkar oi haidi mana pamda ba thabak tu pamdre ba khallaga su as imanabana kari haigi doino moise haiba du da dum chatpani na ai test tawrage no haiba ngamdabani na test tawragani aduna sigi chahi se yamna addiction su yamna tawgalli chumi adagi neutral hairagadi afaba su nataba negative su haiba natabada sumai chatlu sila saida koi rusi ka haibadudi yam kana fatana badi nate adumba su lay pressure sigi matam sida aduna mamampa hoiba singna hariba pressure ahum si su koina khangbi batare aduga koina pangchaida saibi ba su yade ba angang sida kaung phaminaraga magi apambado karino akoina pamina karino haibana singba si takpiba ma changi hoi aduga doctor isan labiriba department si Obs and Gynaecology department oibanina angang inkhalaiba nupi macha singjida hairiba chahi matang inkhalakpa matam sida is the moina yamna openly hoi mama oibi magi mama adagi mama na bisinga budi tana janana bagi room lay aduga akoina masi hekta open discussion amada man information si line fangjaba yabagidi leitabani swaida mangonda health ki kari hakselgi oiba nungaitaba nupi machagi specific oiba kari nungaitaba swaida thengnei akoina ayamba hoji nupi macha singda I watpagi laina sima thengnare aduga thagi chang naidabasi ayamba I am hadharaga lakpa adagi kharamana I laktre ko I tha ahum sure mari sure haina lakpa yawi aduga kariguma matamda angang si adolescent hairga 95 kg tawraga hoji laktaba nate akoi manipur da su yamna thengnare yamna obesity haitare yamna ka hena overweight oiba ko angang nupi macha yam thengnare ko adegi kariguma matamda sigi matam haitare teenage pregnancy sida akoi manipur da su nupa nupi samnaruraga cheluraga mirolaga nganna luhongbiraga ainadi yade adubu sahi 33 da luhongaga mama teenage pregnancy kawi mabukangaga lakpasisu dum thengnadaba nate yamna thengnei sisu adu hairiba adagi auji amana PCOD edana ultrasound tawkanda magi angangi marum sida phajana thokpa ngamdaba maramna magi hormone do imbalance la ani lakpana hoje hari se cycle noiba adagi skin da ngasai samyamna hen mamai da samyamna haidi tu yam sangba haitare ko adagi pimples yam thokpa sugumba sisu thengnadaba nate hoi aduga hariba chahi matang sida yam kiningai oiba mana nupa macha dana khara khit hele nupi macha sing chu hujikti dum yaudaba nate yawe mamangi doctor singna su takpirama bani akoi manipur da mayai ka bani sa sizinabagi sangche drug sizinabase swagi chahi matang sida su thengnei doctor even school chaliba dagi college ka khalakpa mairoi sing sida do masigi matang da su kitang doctor na mitmai oinana ba takpiragadi si kamaina control tawgani aduga si thengnadana nabasigi lambi kari ayamba angang akoina su ahan oiragadi ma angang singsi kadai da satli kanaga tinari kari chari haibasi akoina ahan oiragadi yengchan biba tare angang oibasingna haidi adolescent oibasingna su
akoina ngasai na haigre ko hormonal imbalance laibani na moise no haiba haite adubu akoina akoi icha singsi nangna pamdragadi no hayu haiba se no haiba se tambi batare aduga ahan any ahanna moida pautak piba matamda imungi ahan haibadi close haitare ko very father mother or magi elder brother sister na piba pautak tuti ayambana chummi innaba honagadabani ahan laman na piba pautak si moi phanabani phatanaba nate negative nate haibadusu akoina piingai dagi phajana angang du wari sanabibam changi tawganu khotkanu haibasisu yade chumnagi chaibasi nataba ada masagi si khatanatana imung maningdu akoina phahaninge hairaga mapana yu thaga imungdu da mamada phuraga launaraga di angang du dasu mentally khatna chai any imungda khatna chainaba mampantai manau khatnaba chainaba se angangi mamangda uthokpa haibase sisu angangda yamna mentally inkhalaiba angangda mentally turmoil oy karigum matamda moina khale life se kaidonaba no hingbagi kari darkar leige what is the use hairaga sigi matang si matam si da even suicidal tendency bo angangda laktaba nate depression tawraga aduna akoina angang si adolescent haibase yamna beautiful phase of the life ni nungai gadabani haibase tapiba machangi adu adolescent singna di kari no nungai kadai da nungai doino khoi larik papa da na hing tumdra kadai da nungai ri no haida na moina counter question tawi aduna sigi si akoina ahanna ma oiraga di beautiful face ni sidai mayam changes lai kotli nungai bani si se hana imung da su hausi harido khatna jaina ba yaringai tawbidaba sisu angang da effect yam lei haiba sisu darkar oi school da su Oza singna adolescent ne haibasi khangbidadana pangchaida chaiba hard punishment tawdabasu nate sumbasisu tawi tawhaningde angang du counselor school da su counseling thamaga counseling tawba mathau tai sumbasingdagi ngakthoknanaba hoi yam nungai jare aduna hujik aikhoigi miyoibagi chahi matangi khwaidagi maru oiba haitare atang khudimak yamna maru oi adubu tungi mi ama oina samasi deisida lepa matamda madugi foundation gi yamna maroiba mahi masing tanchindana hakchang fana thamhauragadi maduna achoba investment nama oiraga tungda koigi afaba mi ama matik chaba mi ama oinanabagi chahi matang hujiki adolescent inkhalakpa teenage hairiba chahi matang sidaisda Nupimachasingda kari kari thengnabage aduga masi kamaina aikoina manage togadagi haibasigi matangda Department of Obstetrics and Gynaecology RIMS ki Assistant Professor Dr. Khumanthem Pratima Devi Dr. Uthagatchari. Thank you.